Kaching District ki Panlon Panjinda Laiba Arambai Tengol Unit 26 ki Meeoi Kungataru Ngasi Ayuk Anganbada Assam Rifles ki Kangbu Amana Faraga Purure Tungda Thadorakre Haidi Ngasi Ayuk Pung Mangaga Minute Nifurom Taba 46 Suba Assam Rifles ki Kangbu na Ngasi Arambai Tengol ki Meeoi Sing Adu Panlon Panjinda Laiba Arambai Tengol ki Camp ta Changlaktuna Mafam Adu da Lairamba Meeoi Sing Faduna Punanaba Paduna Pudringaida Lai Makoy camp ta Pukibani Haidi, Assam Rifles na Arambai Tengol gi Meeoi Sing Fakre Haibigi Pauta Narakpadagi, Maike Kayadagi, Maira Paibi Sing Thom Jillaktuna, Togdog Adu da Yauba Assam Rifles ki 407 Tata Ama Loinana Gari Adu da Tonglakba AR Personal Manga Nupi Sing na Koishinduna Thamki, Tungda Unit Adu da gi Fakiba Meeoi Sing gi Maraktagi Class 10 Amadi 11 gi Exam Thagadaba, Mahairoi Taruk SP Kakchingi Office ta Puraklaba Matung Makoy gi Ahan Singda Sinaki Haidi Thadoraklaba Matungda Makoy Taruk Adu Exam Thaba Chatnaki Haidi Loinana Lemhoriba Arambai Tengol gi Meeoi Kun Adu Ngasi Nungtil Pung Amarom Tabada Tekta Kaidana Assam Rifles ki Gari da Puraktuna Kakching Police Station da Sinaram Laga Thadorakibani Haidi Amarom da Ngasi Facebook ta viral oirakpa video amada Ngasi Fakiba Arambai Tengol gi Unit Kunga Taruki Naha Sing Adu Assam Rifles ki personnel na Pijapitak Tauduna Makoy da Karishu Sokte Taudi Haina Fongdokpa Tengnaki Nakalama Romden Ngasi Ayuk Kaching District Tagi Arambai Tengol gi Khungak Pasing Assam Rifles na Fakre Haiba Pau Tabadagi Manipur gi Tampaki District Kayada Maira Paibi Amadi Naha Kaya Amana Thoraktuna Lambi Thatpa Amadi Lambida U Paishinduna Mai Thaduna Yaningdaba Fongdoktuna Kongjang Jangsinaki Kongba Bajarda Khoishaunaraba Miyamna Mai Thaduna Lambi Thatki Ngasi Khoishaunaraba Maira Paibi Naha Singna 80 Faba Yaning De Haina Kangabok Kongba Bajar Uripok Naurem Thong Khabam Lamkhai Mongsangai Amadi Kedrigauna Chingba Kongjang Chathaki Loinena Kongjang Loisingna Wafam Kaya Fongdoknaraki Kasing ki lady ba ko Arambai sa sing ki phaba hore ha ba ki pauta re hoje mama ni sing kaya lady ha ba se moi khangdar mane isa sing phaba ba ta yaroi adun civil war thona na ba ki da mata da sing bi rakano adun Arambai sa sing phaba ba ta yaroi ha ba se mama u bi ko ki kholaw ne ha ba se mayam bak Manipur da lai bi be mama ko di mon khange aduna isa sing amata phaba yaroi mama apna mon lo thokpi raw lo hoje ngak se na ba ki matam oi ra ha ba se mama u bi ko na asuk sang ra ba chahi ani se isa sing ngak se na la pa ni Kasi isa-ising phaba hore hai ba ta ko thamosi lai ba ya de na mama bi ko di mon lo thokpi ra ga anda hoje isa-ising mo se na se